Miam kita muksa ngasih topik responsible tourism and Shirui Lily Festival hai besu tani. Matu di Shirui Lily Festival karim kana Shirui Lily Festival yam nuksip jane amarom dhari Shirui hai bapam duda shat pa leidu buni Shirui Lily hari se aduga morom da masi yam tang ba hai tai yam tang na phangba aduga ukhul district ki oina Manipur ki oina saukthok chaningai ni aduga maru oina leichina su ukhul district ku masak tak pata achaupa magi role ma oiri adui mathakta Shirui Lily Festival si maroina Shirui Lily sibu masak tak nanaba khara hena mayam da khanganaba to popularize the Shirui Lily Festival si pangthok pane adu khanda ki festival si maroina chahi ani gap nei matung da maswai ji kitang semtok chengjin chumtok chung lakadong wale sam se sayong gi gap ki matung dai aduga maroina report nung to bukan di chahi ani gi matung da pangthok pa gap nei kan da pangthok pa aduga Shirui Lily Festival ni aduga maroina ngase ki topic se Shirui Lily Festival pangthokpa leidudi am tang sasaba aduga swai da human interference haise mi yamna crowd yamna mi yam punjala aba madu yengnana ba yengba shloi pam dori phajaba shloi khangni sam na kan da aduga state ki flower ba Shirui Lily se amuko hin chu khangning doine atop state tai chu maroina state chiki domestic tourist sing na chu dum khangning bo doine aduna mara mor kan da yamna chinla aba adwai gi environment kai da akai ba pirakpa aduga Shirui Lily da kudong thiba thon bai ba tai kudong thiba mangonda mang tak na bo oirakpa adwai film du su akoi punna khangmina ba duga maruina Shirui Lily bu ngakpa mabu protection pibiba maramdi Shirui Lily si leitradi karigumba kanda amu hana handana khanba kanda Shirui Lily Festival le se masi su leirakta ba yai aduna Shirui Lily hinganma Shirui Lily bu ngakpi ba senbi ba aduga mana pamjaba environment nama create to wama changdoi ni aduna maram orakanda ngasi ki topic sini aduga dona yengbi ba puna makpu Sharatchandra Sharma impact news ki manung da taram oksare du ngasi ki topic sta khanana lengchin biri ba guest sing de ai yet thangthang phambiri ba si Dr.Salam Dilip guest faculty Department of Forestry Manipur University ne Oja Dilip yan taram oksare Oja Dilip ki oja lengchin biri ba si Ningthoukhongjam Satyajeet Ship Bureau UNI ni marup Satyajeet pitu taram oksare aduga marup Satyajeet ki oida ai ni yet thangthang phambini jari ba si Ashang Kasar President Indigenous People Forum Manipur ne Oja Ashang Kasar pitu taram oksare Oja Ashang Kasar ai maroina ukhul gi kadigi lakpakan swai area se lakan Oja Ashang Kasar se hekta kauba yadaba hekta ningchang pipe tai uja maroina handak ki Shirui Lily Festival 2025 sahi ani gap leiru matung da pangthorakpa swai gi area akoi pawdu buding asi tawjei madudi ukhul district se punamak sem sabha loigre Shirui Lily Festival gi tamakta ina oja ground report kamai lebi aduga chahi ani gap leiba chahi ani gap si chumbra sam se sahi ahum gi hai sahi ani gap maswai si khara thambi ba aduga readiness suni oja preparedness so ihan hana kitang phongdo kiptai opening remarks hoina please Sarat okay Shirui Lily Festival haiba celebrate tawraga state ki level ki festival ama oina tawrak pase hajakna handaksina 5th edition oigadabani okay maraksida akhoi Manipur gi last year situation sina gap khara leiru re COVID-19 marak to su ko tang leibu kum su tawai adubu marup oina gap loibadi leibadi 2023 se kanna masida irang se kan khiba hoji leiriba 24 to su adubu hojik 25 the chahi ani gap leirasu adu tawdaba yade hena tawbani masigi arthade hojiki Shirui Lily da shatliba leise topo mafam da phangdaba aduga yam meaningful oiba di akhoi British ki botanist amana 1946 da ko akhoi Lilium Maclina haina masigi maming thonglaga magi wife ki ko kaino lawraga 1946 da madu mana discover tawba akhoi kaino se adumaina yamna akhoi tangkhul na di kasong imrawon hayabako akhoi Shirui Lily haibase kasong tingrawon timrawon haibase yam phajaba yamna like na akhoi adugumba tanglaba princess amagi type ne ba yam beautiful oibako sigi mafamda mana sigi hairiba jiki British ki botanist Jean and Friend Kingdom hairibse mana this discover 1946 da tawrakanda madudigi international national level da recognize tawraga smaina lakpani adubu yam kuina Shirui Lily haibase phawrasu state na recognize tawrasu sigumba festival tawbasidi kuidriyeba last part da haib tari kui da masi tawdaba yade haiduna festival si tawbagi tawraga hoji chathari
ꯃꯁꯤꯒꯤ ꯇꯧꯕꯁꯦ meaning step ani ahum khakta lei point ahum khakta sigi tawbasidi number 1 da Shirui lili atopa mafam da sattaba sigi Manipur da haiba Shirui gi village Ukhrul district da haiba mafam si khakta mase lei se sattana yamna phajaba unique atopa da su phangdaba mong difference aduga magi season leiba autumn winter haina ko summer autumn haina leiba sigi Satpa atopam country da state da phangdaba Manipur da phangba sigi lilium haiba Shirui lili haiba gi lei se masida ikai khumnaba uttana adoga masigi kaino se da akoina honor tawba masigi legacy maintain ama tawba adoga respect tawba adoga Manipur da sikumba ama yamna tangna leiba sigi akoigi state ki identity na tangkhul sigi identity ama waina masi mayam da expose to vibe tare explore to wa expose to wa aduga adum sak tak jaraga masigi magun phajaba Shirui lili lilium haibase all the mina like paba kanda taba kanda laktarasu yamna expectation chawna phajaba adugumba wakhanda akoida Delhi chappa the foreign chappa kanda mi khrana hangbusu leyaba madugi adugumba phajaba thaina di akoina hojik Christian oikibaga thaina di si laigi yamna meaningful oiba adukumbagi potsat ama khakne haba aduda akhoi lai lesabi masak pataba ama leirami khotta kaina wari mayam leire ko adugi asai leigi phajaba khakna taba yamna history oiba ko adugumba pot ama do explore tawba expose tawraga mayamna madugi pambagi akhoi leipak ki state asigi yamna madugi phajaba aduna leipak asigi mai pak pama aduga mai chahonba leipak asigi credibility haiba tare yamna chawjaningai ko yamna ha adum proud tawningai machak ama sigi tamakta honor tawna festival se panthokpani maina panthotana lai themalazu ani shubna masigi festival ki through the akhoi gi tourism se Manipur da promote tawraga maroin Ukhrul district da promote tawre hairaga akhoi gi Manipur da tourism gi resources mayam le je Ukhrul da chatbiro Shikhak da nate Shirui lili shikhak da nate khangkhui cave leiri akhoi gi phangrei leiri ko si hai phangrei haina khangrauri ba atotopa phaja mayam asi phangrei gi mathak da kaba kanda yamna difference tawba ma aduga sommu challaga kham sonda akhoi phajaba lei kaya somda kamjong lomda chakpa kanda sinja ki akhoi gi lei satana thodana dogi festival amasu leiri different things aduga sigi Ukhrul ching yawbu kanda dum Ojeki summer se da phi hablaga blanket hablaga tumba haibase Ukhrul amane habase okay Imphal gi winter do Christmas ki Ukhrul gi Imphal gi matam do hoji Ukhrul da oiri aba so dum whole year se dum yam cool oiba dum mina pamja bai tare kang ga leita ba ko adum aina tauba mafam ama se akhoi gi adugi tourism gi resources mayam ama oina mase tourism se promote tawre hairaga economically socially akhoi promote tawraga Asai Ukhrul district da leiba punamak ase masigi tourism se promote tawraga economic da su sustainable oiba state ki su oina income lakpa point ani se asineba ahum gi point sina jasarat masikumba maman tanglaba lilium ama Shirui lili da satana festival state na recognize tawraga promote tawbaga loinana Manipur da laimina riba akhoi jati punamak se masida akhoi da peaceful coexistence matam da chahi da akhoi da now na renew ta holeb remind ta holeb ko adum remembrance side da remembering oi holeb ko akhoi kitang lapthona ba akhoi gi wakhan da feel to ba ko tu makse punamak to sikumba Shirui lili festival lakpa kanda Manipur da leriba jati kutumak section kutimak sina mafam da laraga enjoy tawmina raga chamina da na homestay da tumda na khotana tawbasida masi akhoi gi friendly haibadare relationship da yam phajaba unique oiba ama build up chawna tawkhaleba maramdi Shirui lili festival Ukhrul da tawbu kanda tampakti gi khangde atopa akhoi gi different district gi khangde tourism mapande gi khangde lapa mayam se adum free feel oyeba ko as ai yum kumne hai changlaga yum phajaba phataba khangde book tawdana kona deaba aduga chafam thakpa mayam se masi yungo feel oibase Ojagi yum ka chamana ojan Ukhrul chappa kanda chabuto chak chase oksa phangra hanga phangra kain harauda aduga nungdang da chiro ka tawdana jati tongan ba maitei gi khaidadana loina mak perform tawraga
ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯇꯥꯡꯕ ꯑꯆꯧꯕ ꯑꯃꯅꯦꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯁꯨ ꯌꯦꯡꯕꯤꯌꯨ ꯇ꯭ꯔꯥꯏꯕ ꯂꯣꯏꯅ ꯁꯨꯅ ꯀꯝꯃꯨꯅꯤꯇꯤ ꯁꯨꯅ ꯌꯥꯎꯔꯤꯑꯕꯀꯣ ꯑꯗꯨꯒꯨꯝꯕ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯗꯨꯒꯤ ꯂꯝꯕꯤ ꯄꯥꯝꯕꯩ ꯑꯃ ꯑꯗꯨꯒꯤ ꯔꯣꯜ ꯂꯧꯕ ꯑꯃ ꯐꯦꯁꯇꯤꯚꯦꯜ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯃꯅꯤꯄꯨꯔꯗ ꯍꯦꯟꯅ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯁꯇ ꯁ꯭ꯇꯔꯦꯡꯊꯟ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯍꯦꯟꯅ ꯕꯤꯜ ꯑꯞ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯀꯜꯆꯔ ꯑꯦꯛꯁꯆꯦꯟꯖ ꯃꯁꯤꯒꯤ ꯍꯣꯁꯄꯤꯇꯦꯂꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯊꯤꯡ ꯀꯩꯅꯣ ꯑꯦꯛꯁꯆꯦꯟꯖ ꯍꯦꯛ ꯇꯧꯕꯁꯤꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯃ ꯔꯦꯁꯄꯦꯛ ꯇꯧꯅꯕ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯄꯣꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯤꯡꯕꯗ ꯂꯩꯃꯤꯟꯅꯕꯗ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯁꯇ ꯑꯗꯨꯒ ꯌꯥꯝꯅ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤꯗ ꯃꯁꯤꯅ ꯂꯝꯕꯤ ꯑꯃ ꯄꯥꯝꯕꯩ ꯑꯃ ꯑꯩꯈꯣꯏꯗ ꯌꯨꯝꯕꯤ ꯑꯃ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯦꯕ ꯃꯦꯀꯥꯅꯤꯖꯝ ꯀꯣ ꯃꯦꯇꯔꯤꯌꯦꯜ ꯑꯃ ꯑꯗꯨꯅ ꯉꯁꯥꯏ ꯄꯣꯏꯟ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯣ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯏ ꯃꯔꯨꯑꯣꯏꯕꯁꯤ ꯃꯔꯨꯑꯣꯏꯅ ꯑꯍꯨꯝꯅꯤ ꯑꯣꯖꯥ ꯑꯁꯥꯡ ꯀꯁꯔ ꯊꯝꯕꯤꯕꯁꯦ ꯑꯗꯨꯒ ꯁꯤꯔꯣꯏꯂꯤꯒꯤ ꯇꯁꯦꯡꯕꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯏꯟ ꯑꯣꯅꯔ ꯑꯣꯐꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯃꯅ ꯉꯁꯥꯏꯒꯤ ꯇꯨꯔꯤꯖꯝ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯑꯃꯅ ꯄꯤꯁꯐꯨꯜ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁꯨ ꯃꯗꯨꯋꯥꯏꯗꯨ ꯕꯦꯂꯦꯟꯁꯇꯨ ꯀꯥꯏꯍꯟꯗꯅ ꯊꯝꯕꯒꯤ ꯑꯦꯔꯤꯌꯥꯗꯨ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯑꯁꯥꯡ ꯀꯁꯔ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯑꯩ ꯑꯣꯖꯥ ꯗꯤꯂꯤꯞꯇ ꯂꯥꯛꯆꯔꯕꯗ ꯑꯣꯖꯥ ꯗꯤꯂꯤꯞ ꯃꯔꯨꯑꯣꯏꯅ ꯑꯣꯄꯅꯤꯡ ꯔꯤꯃꯥꯔꯛꯁ ꯑꯃ ꯑꯗꯨꯝ ꯊꯝꯕꯤꯕ ꯌꯥꯅꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯇꯨꯔꯤꯖꯝ ꯑꯦꯟ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯤꯗ ꯑꯗꯨꯒ ꯑꯩ ꯁꯥꯏꯠꯇꯒꯤ ꯊꯝꯖꯅꯤꯡꯕꯅ ꯍꯟꯗꯛꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯁꯨꯝ ꯍꯥꯏꯗꯤ ꯇꯥꯖꯕꯗ 2 years ꯒꯦꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯂꯩ ꯁꯥꯠꯄꯒꯤ ꯆꯥꯡꯁꯤ ꯍꯦꯟꯕꯗꯧꯅ ꯇꯧꯏ ꯍꯥꯏꯅ ꯊꯤꯖꯟꯕꯁꯤꯡ ꯔꯤꯁꯔꯆꯔꯁꯤꯡꯁꯤꯅ ꯁꯤꯡꯗꯒꯤ ꯇꯥꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯁ꯭ꯋꯥꯏꯁꯤ ꯆꯨꯝꯕ ꯖꯥꯠꯂꯥ ꯏꯟ ꯀꯦꯁ ꯍꯦꯟꯒꯠꯄꯩ ꯃꯔꯝꯁꯤ ꯑꯣꯖꯥ ꯀꯔꯤꯅꯅꯣ ꯍꯥꯏꯗꯤ ꯒꯦꯞꯇꯨꯗ ꯃꯤ ꯆꯪꯗꯕꯗꯨꯅ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯋꯦꯗꯔꯁꯦ ꯌꯥꯝ ꯁꯨꯏꯇꯦꯕꯜ ꯑꯣꯏꯕꯗꯨꯅꯔꯥ ꯀꯔꯤ ꯃꯔꯝꯅ ꯑꯣꯏꯒꯗꯒꯦ ꯁꯤꯅꯤ ꯏꯟ ꯀꯦꯁ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩ ꯁꯥꯠꯄꯒꯤ ꯆꯥꯡꯁꯦ ꯍꯦꯟꯕ ꯇꯥꯔꯒꯗꯤ ꯑꯇꯩ ꯆꯍꯤꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ 2025ꯗ ꯁꯤꯔꯣꯏ ꯂꯤꯂꯤ ꯁꯥꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯒꯗꯤ ꯑꯣꯖꯥ ꯀꯔꯤꯅ ꯑꯣꯏꯗꯧ ꯃꯥꯟꯒꯦ ꯁꯤꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯁꯦ ꯁꯥꯠꯄ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯒ ꯍꯦꯟꯗꯦ ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯀꯩꯅꯣꯗꯤ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯂꯩ ꯁꯥꯠꯄ ꯍꯦꯟꯕꯁꯤꯒꯤ ꯃꯔꯝ ꯐꯥꯔꯁ ꯐꯦꯛꯇꯔ ꯍꯥꯏꯇꯥꯔꯦ ꯁꯤꯁꯦ ꯀꯩ ꯑꯣꯏꯕ ꯌꯥꯏ ꯍꯥꯏ ꯀꯥꯟꯗ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯦꯗꯔ ꯀꯩꯅꯣꯁꯦ ꯅꯣꯡꯁꯦ ꯈꯤꯇꯪ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜ ꯀꯩꯅꯣꯁꯦ ꯁꯤꯔꯣꯏꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯁꯥꯠꯄ ꯃꯥꯟꯅꯗꯕ ꯀꯩꯅꯣꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛꯇ ꯁꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗꯕꯨꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏꯒꯤ ꯄꯣꯄꯨꯂꯦꯁꯟꯁꯦ ꯑꯗꯨꯝ ꯈꯔ ꯍꯦꯟꯒꯠꯂꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯌꯥꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏ ꯍꯥꯏꯕꯗꯤ ꯃꯁꯤ ꯀꯩꯗꯒꯤ ꯑꯣꯏꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣꯕꯨꯗꯤ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯟꯊ꯭ꯔꯣꯄꯣꯖꯦꯅꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯇꯨꯔꯤꯖꯝꯁꯦ ꯑꯩꯈꯣꯏꯅ ꯇꯨꯔꯤꯁꯅꯗꯤ ꯁꯣꯛꯍꯟꯗꯦꯗꯤ ꯍꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯏꯟꯇꯦꯟꯁꯅꯦꯜ ꯅꯠꯇꯕꯗ ꯑꯟꯏꯟꯇꯦꯟꯁꯅꯦꯜꯗ ꯁꯣꯏꯗꯅ ꯀꯩꯅꯣ ꯌꯥꯎꯔꯝꯒꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯣꯄꯨꯂꯦꯁꯟ ꯒ꯭ꯔꯣꯠꯁꯤꯗ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯩꯗꯣ ꯊꯥꯗꯠꯂꯤ ꯑꯣꯔ ꯁꯣꯡꯕꯅꯦ ꯃꯤꯟꯁ ꯉꯁꯥꯏꯒꯤ ꯃꯅꯥꯛ ꯅꯪꯅ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯗꯤ ꯍꯦꯛꯇ ꯇꯧꯒꯦꯅ ꯇꯧꯕꯗꯤ ꯅꯠꯇꯕ ꯐꯖꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯇ꯭ꯔꯦꯛ ꯇꯧꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯊꯥꯗꯠꯀꯦ ꯍꯥꯏꯕ ꯑꯝꯇꯗꯤ ꯂꯩꯔꯝꯃꯣꯏꯕ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯑꯗꯨꯕꯨ ꯍꯧꯔꯛꯀꯗꯧꯕ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯌꯨꯕꯔꯅꯤꯅ ꯍꯧꯔꯛꯀꯗꯧꯕ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯅꯝꯅꯤꯡꯕꯗꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯅꯥꯛꯇ ꯅꯛꯅꯤꯡꯉꯨꯕꯗꯒꯤ ꯑꯗꯨ ꯆꯪꯉꯨꯕꯗꯒꯤ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯥꯁꯦ ꯍꯧꯕ ꯉꯝꯗꯕ ꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯌꯥꯏꯑꯕ ꯀꯩꯒꯤꯅꯣꯗꯤ ꯇꯨꯔꯤꯖꯝꯒꯤ ꯐꯦꯛꯇꯔꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯈꯣꯡꯒꯨꯜ ꯑꯃꯈꯛꯇꯪ ꯅꯠꯇꯦꯕ ꯇꯥꯗꯣꯏꯁꯦ ꯍꯥꯏꯗꯤ ꯈꯣꯡꯒꯨꯜꯁꯦ ꯆꯥꯝꯃꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯈꯔ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯁꯤ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯟꯖꯥꯕꯨꯡ ꯑꯃꯗ ꯁꯟ 10ꯅ ꯆꯥꯕꯗ ꯅꯥꯄꯤꯐꯖꯅ ꯍꯧꯕꯗꯣ ꯁꯟ 100 ꯊꯥꯖꯤꯜꯂꯒꯗꯤ ꯃꯥ ꯆꯥꯊꯣꯛꯇ꯭ꯔꯒꯁꯨ ꯅꯦꯠꯊꯦꯛꯄꯗꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯡꯕ ꯀꯣꯛꯂꯛꯄ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯟꯊ꯭ꯔꯣꯄꯣꯖꯦꯅꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯁꯦꯟꯅꯕ ꯑꯃ ꯆꯪꯉꯦꯅ ꯑꯩꯅ ꯊꯝꯅꯤꯡꯉꯤ ꯑꯍꯥꯟꯕ ꯔꯥꯎꯟꯒꯤꯗꯃꯛꯇ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯤ ꯉꯁꯥꯏ ꯊꯝꯖꯕꯗꯨꯅꯤ ꯃꯔꯨꯑꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯇꯨꯔꯤꯖꯝ ꯍꯥꯏꯕ ꯀꯥꯟꯗ ꯁ꯭ꯋꯥꯏꯁꯦ ꯈꯔ ꯂꯥꯛꯄ ꯍꯧꯔꯦ ꯃꯗꯨꯗꯤ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯖꯕ ꯇꯥꯏ ꯌꯦꯡꯕꯁꯤꯡꯗ ꯑꯗꯨꯒ ꯇꯣꯞ 10 countries that may soon close to tourists ꯍꯥꯏꯅ ꯃꯁꯤ ꯑꯩ ꯌꯥꯝ ꯁꯥꯡꯅꯗꯤ ꯆꯪꯖꯅꯔꯣꯏꯒꯦ ꯇꯧꯕꯇꯕꯨ ꯃꯁꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯗꯨꯒ ꯒꯨꯒꯜꯗ
YouTube ta adum thiba kan da social media ta thiba kan adum thola ani madudi chawkhatpa country ni sam sam har kan da adu moi da tourist ki sport oiba tourist attract toba swagi area pham diam leiba leibo ibe ai natragana sha bo ibe ai uchek bo ibe ai swagi area se tawdabu mi si yam crowded orakba sinamara borakan da yes local economy ti yam kana hali tawdabu saigi leijariba jiba panba aduga lei oina leijaba singtadi mi yam chalakpa ise sam har kan da moi tadi kitang khudong chadaba ama tholi khudong chadaba sinamara borakan da kari gum kan da crowd sum henjalaba control to hudradi mangi ba yabagi mangonda singnarakpa magi punsida singnarakpa gi phibam do lakpaduna ninga sigi koina sigi topic se pusunjari se maru saitejin masigi responsible tourism and scheduled festival ahanba opening remarks and plus yes responsible tourism haiba kanse da kari wafam thambiningi maru ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯤꯅ ꯌꯥꯝ ꯐꯖꯅ ꯊꯝꯕꯤꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯊꯪꯗꯨꯗ ꯃꯌꯥꯝ ꯋꯦꯜꯀꯝ ꯇꯧꯕ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯗꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯗꯅ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯐꯖꯅ ꯁꯥꯠꯇꯅ ꯃꯌꯥꯝ ꯂꯥꯛꯑꯒ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯗꯅ ꯇꯧꯕꯁꯦ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯐꯖꯅ ꯍꯌꯦꯡꯗ ꯍꯧꯔꯤꯁꯤ ꯐꯖꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯊꯝꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯝꯖꯗꯣꯏꯁꯤ ꯁꯤꯔꯣꯏꯁꯤꯅ ꯃꯌꯥꯝꯗꯤ ꯈꯦꯠꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯤꯇꯪ ꯅꯩꯅꯁꯦꯕ ꯁꯄꯣꯖ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯇꯔꯝꯄ꯭ꯔꯦꯠ ꯐ꯭ꯂꯥꯋꯔ ꯕ꯭ꯔꯨꯛꯃꯦꯟꯁꯤꯌꯥ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤ ꯃꯥꯁꯤ ꯃꯥꯡꯈꯤꯗꯣꯔꯦ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯁꯤ ꯆꯍꯤ 190 ꯃꯤꯂꯤꯌꯟ ꯌꯔꯁ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯐꯖꯕ ꯃꯆꯨ ꯍꯥꯏꯕꯁꯦ ꯃꯆꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯥꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠ ꯑꯃꯅꯤ ꯄ꯭ꯂꯁ ꯔꯤꯄ꯭ꯔꯗꯛꯁꯟ ꯂꯩꯁꯤꯅ ꯂꯩꯔꯀꯥꯟꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯂꯩꯕꯁꯤꯅ ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯇꯦꯁꯟ ꯉꯝꯗꯕ ꯍꯥꯏꯕꯗꯤ ꯁꯄꯣꯖ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯎ ꯑꯃ ꯊꯥꯔꯦ ꯁ꯭ꯋꯥꯏꯗ ꯂꯝ ꯑꯃꯗ ꯇꯧꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯁꯥꯡꯅ ꯊꯝꯕꯤꯈꯤꯕ ꯏꯍꯥꯟ ꯍꯥꯟꯅ ꯊꯝꯃꯤꯕ ꯕ꯭ꯔꯤꯇꯤꯁ ꯕꯣꯇꯥꯅꯤꯁ ꯃꯌꯥꯝꯁꯤꯅ ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯇꯦꯁꯟ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯔꯒ ꯕ꯭ꯔꯤꯇꯟꯗ ꯇ꯭ꯔꯥꯏꯁꯤ ꯌꯥꯝ ꯇꯧꯋꯦꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯑꯉꯛꯄꯁꯦ ꯁꯤꯔꯣꯏ ꯍꯥꯏꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯁꯤꯔꯣꯏ ꯆꯤꯡꯁꯤꯗ ꯑꯇꯣꯞꯄ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯕ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯣꯠꯁꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯔꯣꯏꯗ ꯐꯪꯉꯤꯕꯁꯦ ꯃꯁꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯨ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯀꯥꯟꯗ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯁꯤꯔꯣꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯩꯗꯪ ꯎꯕ ꯌꯥꯗꯦ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛꯁꯦ ꯏꯟꯗꯤꯌꯥꯗ 1,300 ꯂꯩꯔꯦꯅ ꯈꯜꯂꯣ ꯃꯁꯤꯗ 750ꯗꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯦꯕ ꯍꯥꯏꯕꯗꯤ ꯎꯆꯦꯛꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯕ ꯎꯆꯦꯛꯁꯤꯡꯁꯤꯅ ꯂꯥꯛꯄ ꯐꯖꯕ ꯑꯗꯨ ꯁꯤꯔꯣꯏ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯔꯣꯏ ꯂꯤꯂꯤꯗꯪ ꯎꯕ ꯌꯥꯗꯦ ꯁꯤꯔꯣꯏꯒꯤ ꯑꯀꯣꯏꯕꯗ ꯅꯣꯡꯏꯟ ꯎꯅꯤꯡꯊꯧ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯏꯀꯣ ꯌꯥꯝꯅ ꯁꯁꯇꯦꯅꯦꯕꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯒ꯭ꯔꯣꯠ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯗꯨꯅ ꯃꯥꯒꯤ ꯏꯟꯇꯥꯌꯔ ꯃꯥꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃ ꯁꯤꯔꯣꯏ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕ ꯃꯐꯝ ꯑꯃ ꯂꯩꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ 10ꯅꯤ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯁꯨꯝ ꯌꯦꯡꯕꯗ ꯏꯟꯗꯤꯌꯥꯒꯤ 10 ꯑꯦꯛꯁꯇꯤꯡ ꯑꯣꯏꯕ ꯄꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯦꯊꯂꯝ ꯂꯤꯂꯤ ꯀ꯭ꯔꯤꯃꯤꯌꯝ ꯂꯤꯂꯤ ꯂꯣꯁ ꯁꯤꯔꯣꯄꯦꯒꯤꯌꯥ ꯑꯗꯨꯒ ꯁꯤꯔꯣꯏ ꯂꯤꯂꯤꯁꯦ ꯃꯣꯏꯁꯦ ꯑꯦꯛꯁꯇꯤꯡ ꯑꯣꯏꯕ ꯌꯥꯕꯒꯤ ꯇꯟꯖꯥ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯔꯤꯄꯣꯔꯠꯁꯦ ꯑꯩꯈꯣꯏ 18 ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯤ ꯉꯁꯥꯏꯗꯀꯣ 1946ꯇ ꯃꯗꯨ ꯐꯨꯠ 5 ꯋꯥꯡꯉꯦ ꯍꯥꯏ ꯃꯥꯏ ꯔꯤꯄꯣꯔꯠꯇꯣ ꯍꯧꯖꯤꯛꯀꯤ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯒꯤ ꯔꯤꯄꯣꯔꯠꯇ ꯐꯨꯠ 1ꯗꯒꯤꯅ 2 ꯍꯥꯏ ꯍꯧꯖꯤꯛꯁꯦ ꯐꯨꯠ 1 ꯁ꯭ꯇꯟꯇꯦꯠ ꯒ꯭ꯔꯣꯠ ꯑꯦꯛꯁꯄꯔꯠꯁꯨ ꯌꯥꯎꯕꯤꯗꯤ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯍꯥꯟꯅ ꯁꯨꯝ ꯋꯥꯡꯉꯝꯕꯗ ꯁꯨꯝ ꯍꯟꯊꯔꯛꯄ ꯑꯗꯨ ꯃꯁꯤ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯁꯤꯅꯦ ꯃꯌꯥꯝ ꯄꯥꯔꯤꯁꯦ ꯍꯟꯊꯔꯛꯄ ꯑꯗꯒꯤ ꯃꯁꯤ ꯀꯩꯅꯣ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯉꯁꯥꯏ ꯇꯨꯔꯤꯖꯝꯗ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯀꯥꯟꯗ ꯃꯤꯑꯣꯏꯕꯗ ꯅꯦꯠꯁꯜꯂꯝꯕꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯉꯁꯥꯏ ꯂꯩꯗꯨꯗꯪ ꯎꯕ ꯂꯩꯕꯗꯨꯗ ꯃꯌꯥꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯊꯥꯏꯅꯗꯤ ꯂꯩꯁꯦ ꯀꯦꯃꯦꯔꯥ ꯂꯣꯏ ꯄꯥꯏꯔꯝꯗꯦ ꯀꯦꯃꯦꯔꯥꯁꯦ ꯑꯇꯥꯡꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯨꯗꯤꯡꯁꯦ ꯀꯦꯃꯦꯔꯥ ꯑꯃ ꯂꯣꯏ ꯄꯥꯏꯔꯦ ꯐꯖ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯁꯦꯜꯐꯤ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯂꯩꯗꯨꯁꯦ ꯁꯥꯠꯇꯣꯏꯅꯤ ꯑꯀꯣꯏꯕꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯤꯠ ꯃꯌꯥꯝ ꯑꯗꯒꯤ ꯎꯆꯦꯛꯅ ꯕꯤꯁ ꯃꯌꯥꯝꯅ ꯄꯨꯈꯤꯗꯕ ꯁꯤꯠ ꯃꯌꯥꯝ ꯍꯥꯏꯗꯤ ꯔꯤꯄ꯭ꯔꯗꯛꯁꯟꯒꯤ ꯀꯩꯀꯩ ꯇꯧꯕꯗ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯆꯕꯦꯠ ꯅꯦꯠꯊꯠꯂꯗꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯑꯗꯨꯅ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯂꯦꯟꯁ ꯑꯃ ꯆꯪꯉꯤ ꯕꯦꯂꯦꯟꯁ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏꯗ ꯑꯋꯦꯔꯅꯦꯁ ꯑꯃ ꯄꯤꯕ ꯍꯥꯏꯗꯤ ꯃꯁꯤꯒꯤꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯥꯏꯐꯝ ꯃꯆꯦꯗ ꯆꯪꯗꯦ ꯆꯔꯆꯁꯤꯗ ꯆꯪꯗꯦ ꯅꯠꯇ꯭ꯔꯥ ꯃꯟꯗꯤꯔꯗ ꯆꯪꯗꯦ ꯍꯦꯛꯇ ꯈꯣꯡ ꯂꯧꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯪꯗꯣꯔꯤꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯃꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯌꯦꯡꯕꯗ ꯆꯪꯍꯟꯗꯦꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅ ꯌꯦꯡꯍꯜꯂꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯤꯁꯨ ꯍꯦꯛꯇ ꯆꯪꯕ ꯌꯥꯗꯦ ꯃꯁꯤꯗ ꯆꯪꯕ ꯌꯥꯗꯕꯁꯤ ꯑꯃꯅꯤꯗꯤ ꯂꯩ ꯆꯪꯕ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯕꯣꯇꯅꯤꯁ ꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯃꯌꯥꯝ ꯂꯦꯡꯁꯟꯕꯤꯔꯤꯕ ꯕꯣꯇꯅꯤꯁ ꯃꯌꯥꯝꯗꯨ ꯔꯤꯁꯔꯁ ꯇꯧꯔꯒ ꯃꯁꯤ ꯀꯃꯥꯏꯅ ꯍꯤꯡꯍꯟꯁꯤꯒꯦ ꯑꯗꯒꯤ ꯄ꯭ꯂꯁ ꯃꯥꯒꯤ ꯋꯦꯠ ꯃꯥꯒꯤ ꯐꯔꯇꯥꯏꯜ ꯑꯣꯏꯕ ꯀꯩꯅꯣꯁꯤ ꯀꯃꯥꯏꯅ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯁꯤꯒꯦ ꯍꯥꯏꯅ ꯃꯣꯏꯕꯨꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯨꯅ ꯇꯨꯔꯤꯁ ꯃꯌꯥꯝꯁꯤꯗ ꯃꯣꯏꯗ ꯍꯥꯏꯗꯣꯏꯁꯦ ꯅꯣꯏ ꯃꯔꯛꯇ ꯕꯣꯇꯥꯅꯤꯁ ꯌꯥꯎꯔꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯥꯔꯗ ꯌꯥꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯇꯣꯏꯁꯦ 1,000ꯗ ꯂꯥꯛꯇꯣꯏꯅꯤ ꯃꯗꯨꯗ ꯅꯨꯡꯉꯥꯏꯕ ꯈꯪꯗꯦ ꯂꯩꯗꯨ ꯄꯨꯂꯞ ꯆꯦꯟꯁꯜꯂꯒ ꯑꯉꯥꯡꯗꯨꯅ ꯀꯩꯅꯣ ꯍꯦꯛꯄ ꯌꯥꯗꯦ ꯍꯥꯏꯔꯁꯨ ꯉꯁꯥꯏ ꯑꯣꯖꯥꯅ ꯊꯝꯕꯤꯗꯣ ꯆꯕꯦꯠ ꯅꯦꯠꯇꯕꯗ ꯐꯣꯇꯣ ꯀꯥꯞꯄꯗ ꯑꯀꯣꯏꯕꯗꯨꯗꯤ ꯊꯨꯒꯥꯏꯔꯝꯗꯣꯏꯅꯦꯕ ꯑꯗꯨꯅ ꯕꯣꯇꯥꯅꯤꯁꯀꯨꯝꯕ
ꯑꯗꯨ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯨꯔꯤꯖꯝꯁꯤꯒ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦꯁꯦꯖ ꯑꯃ ꯄꯤꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤꯁꯦ ꯃꯗꯨ ꯀꯟꯖꯔꯕ ꯇꯧꯒꯦꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯟꯖꯔꯕꯦꯁꯟ ꯍꯥꯏꯕꯁꯤꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯌꯥꯎꯍꯟꯅꯤꯡꯉꯦꯕ ꯀꯟꯖꯔꯕꯦꯁꯟꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯂꯩꯁꯤꯅ ꯁꯥꯠꯄꯁꯦ ꯆꯍꯤ ꯑꯃꯅꯤꯁꯤꯗꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯪꯖꯕꯗ ꯑꯣꯖꯥꯁꯨ ꯍꯥꯏꯕꯤꯈꯤ ꯃꯐꯝꯁꯦ ꯍꯟꯗꯛ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯥꯏ ꯁꯥꯠꯄꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯐꯖꯩ ꯈꯣꯠꯂꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯁꯤ ꯏꯁꯣꯔꯅ ꯆꯨꯝꯗꯅ ꯐꯕ ꯑꯣꯏꯁꯅꯨ ꯃꯁꯤꯅ ꯇꯥꯛꯄꯁꯤ ꯃꯁꯤ ꯏꯟꯗꯤꯀꯦꯇꯔ ꯑꯃꯅꯦꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯨꯒꯤ ꯂꯩꯁꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯤ ꯏꯟꯗꯤꯀꯦꯇꯔ ꯂꯩꯁꯦ ꯁꯥꯠꯇ꯭ꯔꯕ ꯑꯗꯨ ꯎꯈ꯭ꯔꯨꯜꯗ ꯍꯥꯟꯅ ꯁꯤꯠꯂꯝꯃꯤꯕ ꯅꯨꯡꯁꯤꯠ ꯎꯈ꯭ꯔꯨꯜꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯪ ꯂꯥꯏꯕ ꯎꯈ꯭ꯔꯨꯜꯒꯤ ꯃꯥꯏ ꯉꯛꯁꯪ ꯉꯥꯡꯕ ꯎꯈ꯭ꯔꯨꯜꯁꯦ ꯐꯖꯩ ꯍꯥꯏꯅꯩꯗꯅꯀꯣ ꯑꯣꯖꯥ ꯑꯁꯥꯡ ꯍꯣꯏ ꯑꯗꯩ ꯎꯈ꯭ꯔꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯦ ꯃꯃꯥꯏ ꯉꯛꯁꯪ ꯉꯥꯡ ꯐꯖꯔꯤꯁꯦ ꯃꯗꯨꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯨꯅꯦꯕ ꯑꯗꯨꯅ ꯂꯤꯂꯤꯌꯝ ꯃꯦꯛꯂꯤꯅꯤꯁꯦ ꯁꯥꯠꯇ꯭ꯔꯗꯤ ꯎꯈ꯭ꯔꯨꯜꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯃꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯕ ꯏꯟꯗꯤꯀꯦꯇꯔ ꯑꯃ ꯎꯠꯂꯦꯕ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯑꯍꯥꯟꯕꯗ ꯃꯌꯥꯝꯅ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯒꯦꯗ ꯃꯐꯝꯁꯤꯗ ꯋꯦꯗꯔ ꯐꯣꯔꯀꯥꯁꯀꯤ ꯋꯦꯗꯔꯁꯦ ꯐꯣꯔꯀꯥꯁꯁꯦ ꯃꯥꯅ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯏꯟꯗꯤꯀꯦꯇꯔꯅꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯀꯗꯣꯝꯅ ꯆꯦꯜꯂꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯀꯗꯣꯝꯅ ꯆꯦꯜꯂꯤ ꯃꯤ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦꯀꯣ ꯑꯗꯨ ꯎꯠꯄꯁꯤꯗ ꯋꯦꯗꯔ ꯐꯣꯔꯀꯥꯁꯀꯤ ꯃꯦꯁꯤꯅꯔꯤ ꯃꯌꯥꯝ ꯑꯗꯒꯤ ꯗꯦꯕꯂꯞꯃꯦꯟꯠꯀꯤ ꯔꯤꯁꯔꯆꯀꯤ ꯑꯃ ꯊꯝꯕ ꯐꯩ ꯍꯥꯏꯁꯤ ꯍꯥꯟꯅ ꯊꯝꯃꯦ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯇꯤꯁꯨ ꯀꯜꯆꯔꯁꯦ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯇꯤꯁꯨ ꯃꯌꯥꯝ ꯑꯗꯒꯤ ꯃꯁꯤ ꯑꯣꯖꯥ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ ꯍꯦꯟꯅ ꯈꯪꯕꯤꯅꯤ ꯃꯗꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯟꯖꯔꯕ ꯇꯧꯅꯤ ꯀꯃꯥꯏꯅ ꯐꯒꯗꯒꯦ ꯍꯥꯏꯁꯦ ꯃꯗꯨꯒꯤ ꯁꯦꯟꯇꯔ ꯐꯣꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯃꯗꯨ ꯑꯃ ꯊꯝꯕꯅ ꯐꯅꯤ ꯍꯥꯏꯕꯁꯦ ꯁꯤꯃ ꯑꯅꯤꯁꯨꯕꯗ ꯊꯝꯃꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯇꯣꯏꯅ ꯅꯩꯅꯕꯗꯣ ꯉꯁꯥꯏꯒꯤ ꯍꯣꯝ ꯁ꯭ꯇꯦ ꯉꯁꯥꯏ ꯊꯝꯕꯤꯔꯤ ꯃꯌꯥꯝꯗꯣ ꯂꯥꯛꯏ ꯃꯌꯥꯝꯗꯨ ꯐꯖꯅ ꯂꯩꯐꯝ ꯑꯃ ꯂꯩꯇꯗꯤ ꯃꯈꯣꯏ ꯀꯃꯥꯏꯅ ꯇꯣꯏꯂꯦꯠ ꯇꯧꯅꯤ ꯑꯃ ꯇꯧꯅꯤ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯄꯤꯕ ꯆꯞ ꯆꯥꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃ ꯃꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯗꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯇꯧꯒꯦꯔꯥ ꯑꯗꯒꯤ ꯗꯤ ꯁꯤꯒꯤ ꯃꯈꯥꯗꯒꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯂꯣꯀꯦꯜꯒꯤ ꯃꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯦ ꯃꯁꯤꯗ ꯀꯩꯅꯣꯗ ꯃꯁꯤ ꯏꯟꯐꯣꯔꯁ ꯇꯧꯒꯦꯗꯤ ꯂꯣꯀꯦꯜꯒꯤ ꯌꯥꯎꯗꯗꯤ ꯌꯥꯗꯕꯅꯤꯅ ꯃꯗꯨꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯨꯕ ꯑꯃꯅ ꯃꯁꯤ ꯑꯦꯗꯚꯦꯟꯆꯔ ꯇꯧꯕ ꯀꯥꯡꯕꯨ ꯂꯥꯛꯀꯅꯦꯕ ꯑꯦꯗꯚꯦꯟꯆꯔꯁꯤꯗꯤ ꯃꯗꯨꯗ ꯑꯍꯤꯡ ꯆꯨꯞꯄ ꯂꯩꯔꯒ ꯃꯣꯏ ꯑꯍꯤꯡ ꯆꯨꯞꯄ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅ ꯑꯦꯗꯚꯦꯟꯆꯔ ꯇꯨꯔꯤꯖꯝꯁꯤ ꯌꯥꯝꯅ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯎꯈ꯭ꯔꯨꯜꯗ ꯂꯥꯛꯏꯁꯤ ꯑꯦꯗꯚꯦꯟꯆꯔ ꯇꯨꯔꯤꯖꯝꯁꯦ ꯃꯁꯤ ꯌꯥꯝ ꯆꯤꯡꯁꯟꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯦꯗꯚꯦꯟꯆꯔ ꯇꯧꯕ ꯂꯥꯛꯄ ꯃꯌꯥꯝꯗꯁꯨ ꯅꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝꯁꯦ ꯌꯥꯝ ꯁꯦꯟꯁꯤꯇꯤቭ ꯑꯦꯔꯤꯌꯥꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯁꯥꯏꯒꯤ ꯁꯄꯣꯖ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯆꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ 40 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯗꯣ ꯈꯔ ꯍꯟꯊꯕ ꯈꯣꯠꯇꯕ ꯈꯔ ꯍꯟꯊꯕ ꯃꯥꯅꯦꯕꯀꯣ ꯑꯗꯒꯤ ꯆꯤꯡꯒꯤ ꯁꯤꯔꯨꯏ ꯔꯦꯟꯖ ꯃꯌꯥꯝꯗꯣ ꯃꯐꯝ ꯑꯃꯗ ꯍꯥꯠꯄꯗꯣ ꯑꯃꯗ ꯍꯣꯡꯅ ꯈꯣꯠꯇ ꯈꯔ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯔꯦꯟꯖꯁꯤꯗ ꯅꯣꯏ ꯆꯠꯄꯗ ꯃꯁꯤꯒꯤꯁꯦ ꯊꯝꯃꯨꯀꯣ ꯍꯥꯏꯅ ꯃꯥꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯑꯃ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯗ ꯒꯥꯏꯗꯂꯥꯏꯟꯁ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯃꯗꯨꯒꯤ ꯒꯥꯏꯗꯂꯥꯏꯟꯁ ꯄꯤꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯃꯦ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯊꯝꯀꯥꯟꯗ ꯃꯁꯤꯁꯤꯗ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯐꯥꯎꯔꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯍꯟꯒꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯩꯅꯕꯗ ꯃꯁꯤꯗ ꯂꯩꯕꯗ ꯃꯁꯤꯗ ꯂꯥꯛꯏꯕ ꯎꯆꯦꯛꯁꯦ ꯍꯥꯏꯕ ꯆꯥꯇ꯭ꯔꯨꯛ ꯍꯨꯝꯐꯨꯁꯤ ꯌꯥꯝ ꯈꯛ ꯎꯆꯦꯛꯅꯤ ꯅꯠꯇ꯭ꯔꯥ ꯎꯆꯦꯛ ꯉꯁꯥꯏ ꯁꯤꯔꯣꯏꯗꯨꯗ ꯌꯦꯡꯕꯗꯣ ꯁꯤꯔꯣꯏꯗ ꯅꯠꯇꯦ ꯎꯆꯦꯛ ꯆꯥꯇ꯭ꯔꯨꯛ ꯍꯨꯝꯐꯨ ꯐꯖꯕ ꯂꯥꯛꯀꯥꯟꯗ ꯐꯣꯇꯣꯒ꯭राꯐꯔ उचेक मखलनिको उचेक मखलनिको उचेक चतुर् हुम्फु चतुर् आसी मखल मखलनेबा सिरोय लेदि मोय लाओइदोइनि सिरोय लेबगी सिरोयसिना चिंगसलगा मोयसि लाइनेबा मदुरा लाइबा मयामदु फोटो काप खोपगी फोटो जर्नलिस्ट मयाम अदुने इंटरनेशनल मसेज इंटरनेशनल फोटोग्राफर मयाम से नेशनल जियोग्राफिक त कोइ याम तोइन हाय सिरोयगी कनोसी तौकान नेशनल जियोग्राफिक की कवर द फजना महापद मदुगी पब्लिसिटी सिरोयगी इंपोर्टेंस फोंगुदा पृथ्वी सात काय कदबा अदुंबा लैगी मदु मगुन चेनबा लೈ अमने मासे लैसे अखोगी मणिपुर से तरेत याम गावे अदु मासे मै अमदगिना तरेत फौ मासा पानबा अदुंबा लैनि अखोई लमसे याम चानबा अदुना अखोई स्टेट फ्लावर हाइना अखोई मासे कनो तौरिसे मासे अखोई लमसिग चुनबा मचुसु व्हाइट पिंकिश मीना याम फजबा याम येंबदे हेक्ता नुसिबा अदुंबा मगुन याम लैबा लै अमसु ओइबा अदुना लैसे अखोइना पृथ्वीदे याम फावसे अखोइना रोज गा लिली गसे मसिदा हाइबा 1 नंबर 2 दा लैबनेबा अनि से फजना अखोइना एक्सपोर्ट तौ मतमदा अखोइगी याम फुबमना उखरुलदा लैबा मीसिंगसे नेचरनदि पिबिरमेबा बेस्ट इन्वायरनमेंट मीना लैबदा बेस्ट इन्वायरनमेंट अदुगा लैसिना नुआइना सालिबा अतै मफमदा सातना लैरगा मौना सालिसिन ताकपदि मफम सिरेसिदा याम यूनिक ओइबा मीना लैबदि याम नुआइबा पिरगा मसि अखोइना उखरुलगी चनाउसिना कमाइना एक्सप्लोइट तौ बाइदि मदुगे कानबा लौगदगे हाइबदो मदु मुजे अखोइ साफुंद्रि मदु मुदि यौद्रि हाइबसिमा थमजगेबा ओके मदु कमाइना यौगदगे ना तौ कांदा अखोइना से हागे टूरिज्म फेस्टिवल तौ कानसे मसि लाको म्यामसिदा अखोइना मोइदा पिदो मेसेज से नंबर 1 लिलियम मेक्लेनी अखोइगी मसि करि लैसे करिनो हाइबसे मोइदा अममम इंपोर्टेंस है अखोइगी लेफ्लेट येमनि खंगदे एप अममम हेक लाकांदे एप अम तौकान मसिगी फदना हाइरगा अखोइगी विम्बलडन सानबदा मागी रूल्स मैम फॉलो तबदो आइना एवरी टूरिस्ट सपोज अखोइगी कुंभ मेलादा लाइसे रिलीजन की लाइदिनको और मसि लाइसिदि मागी लैदुगी मयामदा लाक्तोइना मदु इंपोर्टेंस तो पिरगा मयामदा खंगनबसु फै हाइबसु थमजगी